Ahingi matamni. Sorok da miyam na yumsanduna tari thawai yaudraba hakjang. Hakjang adudagi sinthara iba isingdu laymai duda chaiduna layri. Nupiduna thadok loy matagum chakna konsinduna thami. Lau lau duna hik hik tawduna kapduna. Haire dubu kanamatana taramdi. Yeng yeng duna miyam dusu layrami. Egya, tabra, hagolo, kaino ba, se, nangna sumtum laglay se, ayna kauri se tadruba, tawani ayna kumaroi dro, aysu ayya na kaliba tumna kalle, nungsiye, aysu nangbu nungsiye egya, ichal sina na famda nungsiye bu haidriye, ngaside silpena haidye nungsiye egya, nungsiye. Le, tumlambadagi fuklaw na haugali. Mamay mamit pumba, humang na tangay rami. Masado supakat pa na yadri. Masado lay tadri, tawfam lakfam kangdrado na, nakanda lay riba botel dudagi, ising karatak jili. Aduga mamay su, haifit tatui. Aduga pung kaya taragi yengi. Ahing nungyay gi, pung ama makay tarami. Adagi tumthaba yabra yengi. Adubu tumthaba yade. Mangduda, kaukiba aigya haina kaukiba ming adu hanchin tara e. Li masado ki jabani yadri. Mairabada kol tore e. Mairabasu ring khara kuina chatpaga paire e. Tumlubagi khonjeldu wawri tore. Thorane kidorage tumjiba. Ligi khonjeldu nikli tawduna khoma e. Ekemcha nang kem tawdabra. Kidorage kem tawdi. Azu phawnung tumjiba. Tumuri makeup tholokba. Ado nang hayang laktoi natro. Ohoi laktoi ne. Nanak tana laktoi ne. Kona law yade. Hayang lakba. Lanu ko. Laktoi ne. Agam cha tumningi ba. Tumasi. Phone adum paro. Nangsu tum. Lisu mairabana kol pairaga tumu haibadai kol pairaga tum thakri. Asumna nongaladuna mayam na ngainariba numitu yauri. Mairabasu tholok tori airport ta leire haiduna lida hairami. Aduga phone off thamkri. Santi hoi lakani haiduna machil manaw yensang semba haugatli. Mapadusu Nikhil ki birthday ni horen chaloge hairami. Hemantasu Nikhil gi ni haibududa yathore eduga Hemantasu thokri. Machil manaw du wari sarami. Lina ja papa na nang doctor tamloi baga lohongni haibani. Leishina is kariya ngamje amaduna marona ma kainu khangde aikhoi baga yamana je adubudi kainu mi maya oidoini ne nang suba haigum latana cha itaido adum chega chanayeba hayeng wai kuit ke yeladiba as fajani he aduja nang poloi kai machu shetuino khangdida adum yam senabado adum setuine kaino wathi warem haradi nangko aidi red setuine aikhoi yek mangang oibanina ado kaino mahangini nang nupa koibro cheda sengna khoma as aikhoi che sidiba taning de ko yare amta na chilthinu ko sasar haijao is kaide kana brahmanina papa na yarakadra khangde lesingak na jingna na hangi kanano brahman ni ba ni macha noi bu tholo ne he noi baba hoi lai ne oi ba law no baba santi hoi lai oi ite si yaraman yarem ta law sanaram ba warisu mapana korok padagi kai khri mangolum da tholai sunita na imaudi phajaba hengkalamina nanaw nu bisu phajaida yam jawramene he kuire ne aikhoi daga laktaba na che laktrasu Manau nupi selak payabani ko. Lina, mama, aido sum chiche yaudra di talle. Adu ineba. Ikairo, adu suna yumni kaino. Adum lau, mama galay si. Ohay mama. Asum na mayamdo, imunglom da changga e. Wari watay ngahak saraba matung, jak ising chari. Santina. Maro, kuirogum sigo. Isa singi si, kuithaba pamdreba.
Sunitana adune haisu haibani mina mu hankradi ekhodi yaroi ko hekta mundawni Hemantana onto pa mina galau ya ponte da marup hoi leiringai da ba ado leiram jagadi adudi tu edana hairaga mayam du no e Sunitana as chaida ichanu pa ani suramadina manaw nu pisisu imahoi oithok pa ba Bije sorna ekhoi ma sidiba angang ikairamani ba ikayunu phajaibu ta Hemanta ichanu pi ani se ani makhek ba mimi hoise mathang da dinoisu na chanu pa ani suru ichanu pi ani makpina ba ada tai hi asumna mayam do chak chaba loisiladuna drawing room da phamlaga wari sari adubu ngahak leiraga leisi le bije sordi chatkri Nikhil gi manakta mama mapaoina lehauri asumna makhoi ahum laktuna ngairi Nikhil bu haina khiba maphamduda pungkhai muk ngairaba matung Nikhil la e le Nikhil ubada nga e kaka leishina I kariba adubu bije sordi nokpada yadri lina kaka haina kaubaduda Nikhil ikairaduna mamaidu koi lele lina kaino kaidurage Mado kaka dada aigya natro Nikhil na mane Bije sordi hena nokri leksina wa samjili hoise kari kaka gi mingthonga phangre Nikhil nangai khoi naw galaw aige tayai galagi ikho pak to ko Lina ke kaino ja talle magalak pa chega jase Bije sorna kem tawrisi ma sunangi dadane Noi chega aigi ga imana bane mana nangonda kem tawri adubu lita sene khangde Nikhil si machi mategi mamana bane haiba haljik haira suma loksan bangamde ik ak tawduna Nikhil gi gari da phami leisi su gari thauba haukhre Nikhil su ising amata leigi haiduna gari na ka khara chinbane sorok lan thoke tawbaga khanghaudana Nikhil da saphu kana gari amana thamjele e Gari dukana thauki Nikhil leimaida ina punga ngangduna taragale makuta pairamba phondu lina lepliba makhong manakta tari wallpaper da lona kapkhiba legi photo ma thami li phone du tapna paikhatuna Nikhil gi manakta changlei li madu ubada mamangdu ukhibadu ningsinglei chensinduna mangda tawkhiba dugum komkhatuna kablei li masafau khangri tawribadu tapna nik lauraba khonjel duna kaurei kaka abema thadokri thawai ga hakjang gasu kainakri leihauri hakjang tamak uisinkri phajaba pomba uhalliba pangakhi je dumak 5 years later Nikhil bo hatnaba sinkiba mihat masu puthokri Office da yauba Nikhil na thabak tok hankiba singnai khiba nupa adum jail da punchi chupa leiba haina court ni yakraba matung loikre awa nungai pomba makeup tu da sagat lamba irang mayam su tapna akaw bagi ironung da changkhri sonaramba mayam su mangkhri hongli pomba onkhre thamoi su tinare amaga thamoi singsu leisiga bije sorga su semkhri punsi leipun machanupa amasu yaukhri Somdasu, Pinky ga nganbagasu, machanupa ma yauri. Tombi Jeniskisu, machanupi ma yaukri. Mayam pumba loina punsigi, anaubu lambida chattuna, nungai bahaibatu oiri. Adubu, liga mairabagadi kuiri, unakidaba. Matamdo, Nikhil laikidraba matung, machi laisi luhonglaba matung, phana kuina lotlaba matung. Lina khangningiba pumba, machi ga mataiga nalirami. Khonjel tanik tauna, Pindana khangi che aina hangi se kuireda khumuda ai kana ingonda walo lise kaigino karige aibo lona photo kapa aduga amuksu caption aisu che hayoda ai to fam khang aina chingnai sem ta kokalo na che I just yarabo wapamne. Ato, sum, chena nangonda lola galerate,
nang soidana wakhalena olakane nangna yamna piklingaidagi nangbu yamna nuksijarakpane natainasu angang oiri kun hayo haina leibane aujikti nang laisabi mapom haido phare aduna nataiga igana magi birthday numita haina ba haiduna kuibasu sinkhibane adubu madhi hairaga laisisu wa makha taba ngamjai lisu makha tana hangjai ungduna lei mathang mathang ningsing lai nikhilna tawkhiba mongdu evida message tharakhiba abema kaurakhiba shopping chatpai da thengnikhiba malbu tanarakhiba machiuge wari saba lina tumini yengduna leikhiba chat tawre khanglakanda lina changba aduga school halakpai da thengnikhiba haifit yenglamduna usinada chatkhiba school da linda loba adum lakhiba nikhilna yengkiba meeting nokkiba mino nungsi meeting machegi manakta chatlamdaida nikhilna mabu leibra haina koilei leiduna yengkiba WhatsApp ta message tharakhiba kakage abema macha kaurakpa mana kaukhiba laknakhiba aigya dada kaka kaukhiba aduga amuksu thogla akanda thengnakhiba photo ga namkhiba pumba ahingda mana kapikanda call tawraktuna abema haina kaurakhiba kakage abema aigyage abema nikhilgi li haibadu fangaudri fonglamdri puduna chatkri haija haudri tam haudri ta khidri manasu aigya kaukibadu li phamlambadagi tapna haugali aduga mapada call tawi papa hau kaidorege ayumda tholagya ha asingbro macha nikhil lei khidraba matung wari taragali wakhalna puba ngamdraduna wakhal leina oiduna ma mairabadagi lapthokhi mairabasu sauki adudagi animak adum pau phauna khide ma legi maramda su khangkhide adagi matam khara leiraga pinki ga tombi gana wari pumba legi matangda mairabada khanganki li lanje khangla matung libu thirakhi adubulli laying bachat khibadagi yumda halaroi haiduna adumak leikri mairabasu achetwa phirep amaga libu halakpangai ki matam kuirabagi tungda lila kani hairakpada mapa oibudo haifam khangdri aduna kappu kapli adu macha nangna hairamba kana leijadraba ahansingi homa masase haibado ipana ichagi damak saba loire haige su tawrumbani icha tholani hairabanina phare tholaknaba tawr sidi ipa sinabani haiduna nupa macha ma toina la ine kana Brahman majani mairaba haine khangbro nangbo ha mairaba haiba tapna soli ai kyamcha ha kai haiba kai sumnate madi kai dobala iba ipa sina bala ine haina oh oiba ai do thamage ko li phone du thamaga mairaba ki wahai amaning singi lina as ai kyamcha aikoenina sina doisa imane babungne babane ade agyam jane aine ade ko aikoi jaga as agyam ja ado ai later de agyam ja kamai tawnya as duma hainu ko ado thauranina ima hoi babungoi ikubuk sina drasu ai tomtana sinina adum nang yaw drasu as agyam ja ai saurakani ko sauna sorry Thaurani Kaurakon Tabromi Komusi Tadip Thaurania Gaya Asam na mairabaning sing lisu tum thakri Risina ka yengang bagasu Manipur da tholaktuna engage tawduna Luhongnaba mayamdo marang tawnari Adubu lidi leitabana khanglamdi yengang basu hanglutre kemta Pinkina Danga nasa sem ta payuse ayam ta ke thagiba mi yengang bagi Luhongba su kuidrina ai fazata yade nang fazata su mi lak to myam do khangedana ado danga yoksang su kuidre lido tholakani haina yoksang heng ni haibada aduda mairabada haisira mairabada di hairagum sida ima do in haise ado moini somta una halaga sengtor nanse
kuire mairabana wakhal tadana leirisi thabak tawre haibai wani as khangdeda thabak matamdade yamna gyan tai matomta leiragana yuda dai neise oi yausanga oire moide leisa pakhangni na ngawba yakini lidi harawrani ne moi ai gyam sa se thabak ka tawramena gyan taramena as nang suba ado luidubu kamai kamai tawrige mada sida tholokpaga moigi kana leijatraba homa male adalai ni haibani ado mayumga palu yarak tawga mandida hekta yabro ne do hoise ngangduna lei sasat loisaluko hoi ba ado namdana chelelase anise koda ho 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 nang thok tawro mairabasu mama mapana hotnaduna thawna hena hena haptuna leiri masana business tawba pame haiduna leijaba lanthum kharadagi mapana haudorakhi nikhil lekhidabadagi mairaba hoigi company na amuk manipur sida mayamna pamba ama oire adubu hemantana mairaba sigumba miyoini haiba khanglamde masak lotlami namitu mairaba thabak loireduna li hoida lakami mairabana baba tabro na chala e ha tare ipa thole nang laba ibunga nungai ba paw ma leire ne se imung sangsi duga hairege kai pawno baba hairaga animak imung da changlai kai shuna te da ichanu pi tombi do haigi tawbag hemanta da kola malai ligi oirami hemanta harawna pai khatuna kaujai maja kai dawrage karam kanda lak tawrage nangbo pa ayaw sang hayang na haiba dudala ani ado ipa na haiba ibungo dula wari sagiro sese ipa pahelake pa sara lina sara gumge haiba du tahaudri pahel hemantana mairaba da fondu sese ichanu pia tombini aduna mana thulak tuise sese wari khara sano ipa kai kai no kharam ta yeng khike ko wari saramu hemanta su fondu piramaga thokri ani do wa amata ngangnade kanano khangnari banina aduna tumin leira matung pirang chelaba midudu tapne sintharak nik lauraba khonjelda thorane chap mane asum dasu thamoi do nik launa fajil bangamda kapning tawrak leirambadu mairabana korok paduda thingduna leiramba ichina magum lepanaida thingba leita chenthara makhon thokna kapai aduga kora Kyamcha Jehi Karegi Matungda, Wari Sabada, Animak Haifam Tofam Kangri, Wari Sabasungamdri, Gari Hain Haibasu Kangri, Adubunupaduna, Hanawa Tapnangang Lai Nangaibu Warori Brown, a Kyamcha Lali, Nafam the Highway of Haikre, Namituda, Nambulana Urubadagi, a sing Bakanglak with the Ainambu, Mapam couldn't take it. Aduba pangde pangba ka ubalite ay ang auba magum leki ay kyam chana lap ki banumit today ay wakalay na onki dani kilki wari sutaki mana ibunum shiramba adudagi ay layang bachatki adubo ay nawa pabaga manipur da thokning ba phaude mapam sida dumak leireke kanki baudi taki ay kyam cha businessman ama oina mai pakna chathari haiba ai paudu da bada harauki yamna su kapki ata thorane ai nangbung airi ngasisu hayeng sungai kini thorani na inakta amuk halaktuna isaulang bato saunaga bamon amang ba gau bato chumdro mi barman haisa sanga su chada ban ado ai gyam chadi chai yusu thai ado nong yo yam thai aina pamdi adana aina bamon amang ba haise as thoranya nang adu maina hainuba ai gyam cha do bamon amang ba oidraba bamon amang ba yuthak ba tanja du da hemanta su changlai li sumapala haiba du da fondu kakri mairaba su tumina lei ama aha tawsannaraga tapna famtharaktuna hemanta wangang lai ibunga mairaba maralera amagum ia tawi pakhatna khomi pakhat famdi thokte adubu waridu khangnam gadra khanbaini
Baba, tai. Kaidoragine nangbo. Se. Ipa wa haike. Mairaba henam hill sutri. Se. Ipa noi ki wade karaduna khangbangami. Noi angang amata nati. Gyan tau. Nang nakarigi ipada mo walo libano. Asing badum hairasu yabado. Hoise. Haukiban haukri. Ipade kemta bukai dese. Brahman oirasu ya. Noigi pabong ima tharo. Ichana pi tholakpagane haina singnaraga lemna hongnaba ko angang amata natredo. Mairaba hemantagi waduda haraubana haifam tofam khangdraduna phamlambadagi hekta haugatuna khoirami. Baba asingbro ai imada hairukigi nachanupina yaba yadaba ma tholakpaga luhonglasuko naya yamna wariba nuksi maisa khangbada yam phatine maina wani waruga khangdiba yam nungaire baba. Hanjan khoirami Mairaba Hemanta nokladun haugatpi. Ihe yarine nangba hauguluse. Hoy baba ado ayamu chalage imada hairukigi ma tholok tawba kuitri numit mangani ta ngaireba chalukigi go baba. Mairaba harau mandana hobe chenkhri. Hemanta su chingna duna leirambani ma su khalambani. Brahman oirasu machanupiga khangnaramadi pigi haiduna. Somdasu Mairabagi mamana Brahman nupi pamlasu machagi matau yengba ngamdraduna libu mama uiba pamki. Ligi wahaiwata mibu sumat pangamba nupi ama uibagi ing tapa amata watraba adumakna babitagi wakal suhongki. Mairaba mayumda halaktuna mamada pautami harau. Machagi harau ba maithongdu ubada hen harau ki babitasu. Hairri li tholakpaga haina bachat ba haina loisinkri yengang pasu risinagi luhongbasu marang tawduna li su tholei mayam loina pautari li thogle haiba haina bachat ki haiduna yanare yausang hauba numitni Mairaba li tholakpadagi li hoida chatri yausang hauba numitni haiduna li tholakpa mayamdu koiba chasi haina duna marang tawi adubu Mairaba di yauramde. Li hangbasungam tumina gari du tongi mayam di ya tauri macha singa amata puraktri makhoina pungadabo mafam du yauraduna mathang gari degi komtharai adubu makhoi loina khangi li Mairaba yaudaba gi nungaite haibadu kana matan hangude mayam du pak amada lai makhoina changlakpada kanamta leiramde li ingangai mi kanamta leiramdabaduda lina Kaigino kanamiram drisya Pinkina Khangdida Kaino si kai lega khoibagam talak na drisiba pungon ole Manipur se yarem ta lause sidapam mayamdo mai thokpa leine lidu karino haina khali adubu adum tuminna le Janice na sana se haina haire nakoi nami loina selo le nang so selo aduga sana se ba mayamdo mamit loina ushili li su ushili Ligi mamaida tapna abir tairaba makutuna nalai aduga maningdagi tapna kolai lisu ikang na mamit pang thorai nupadu na hena chitna kon kibana li nupadu kanano khanglamdi adubu tapna son thangna na nakong mayada kaurai thawai li khonjel du da khangi Mairaba ni haiba ma harau bana masado Mairaba rom da onchilai thawrane Mathangde game jabu hanganuko lapkinuko yamwai nang yaudade hingba ngamoi ai li momondok laduna mamai da tairiba abirdo Mairaba gi thabak mapagi purit aduai da pairaga sinthaduna legi maiduna Mairaba gi mamai da thengi mayam do video namlami harau numit tu poli yausang suloiri kuina khangnaru draba thamoi anido Mikup amata thamoi ani tinakri wana thamoi ani nangai jarakpa punsigi oiba anauba lambi ama chatnabagi damak semba saba hauri li amasung Mairaba mabani gi luhongba numitni leibak pomjau thenna dori matamdo ayukni li kundo lengnaba fijang khaliba adomda nanna thariba fi angauba nukuppa fak aduda leibak ahumrak katuna famtharai ningsinglai Mairabaga ahanba ebida message thanakiba marup oina tinakiba ahanba kundo lengnaba semsari
kundo ma pairi amuksu tolai mitmang da haikibadu kuchu mubara silai banupada yum paladi nungai ni haina kundo su lengduna tapna puthore nokmi su tore amuksu maira bana chatlamdai da khuji siramba amuksu ahing khuding wari sakiba isai sakhiba mathang kundo lengba loirakpada aroibagi kundo lengbada nokning lai 12 exam haidokpagi nikhil leikhidraba matung amuktang maira baga punkibada mana haikiba sauna aigam chakaidurinuna game tawde ba thorane kaino nakuta paido glass ni ada yaido glass to kaino haiba ha kaino ba le haifit jangsilai adubu li hoisu nupa khangandabi beer tha oini khara ngaurakpaini changsallaga mairabagi class tu munai kaino me thorane si yuni nangna thakpa yarumi kare nangna thakpadi yaraga hairaga mullaga thakcheli aduga marol fairi hairi bhamona mangba yu thakpa ngausinaba lamhenba bhet nupa nang hairaga li ngauba henmanbana masa pumba mairabada nga thakri aduga machil suli ayam janung sibo nang thangna yalura ha mairaba ingangna I thoranya asumna kundo lengba sulore chak ising chabalore bor oibasu bor amage faijom koyet ningthina sem saraduna bor jatra tawraduna tholai kaina oibisu kaina amage fijol setuna panthaugi sangai buthadok tore khanbada mabuk nik laure bor laktuna mantok mayai da famkhri kaina puthokpa matam oireduna kaina su puthokle tarelak pamu bamabu koireduna lei amuk chairi loiraba matung bamon gyan taba mahakking aksamda ningthina nungsibi mana apanba ayetpa amatta yaudana nokmi tawduna harau lemkhiba mapum pharaba kundo pareng adu hupli ngasi haiba numit chidai thawai hakchang pumba pamuba mahakta sinajari amuksu nupa oibaduna mangondagi kundo pareng ama lakthoklaga sibirei aigi sunung sibi nangonda thawai hakchang pumba sinnarabane haiduna loisinkhre luhongbasu kaina oibado borgi mayumda thenaba haiduna puthorakle le mapa mache ubada thingduna leirambani ngol oibisinga matam chuppada loina duna leiraba pi adu athingba leitana sintharei nupi da supi na loibagi maram su leiribani asumna panthaugi sangai thadoktuna mapu oiba sangai da thilaklami luhongbagi tilamba mayamsu tapna yaifa nungai mangol pirambaga nungai tan hankri jak ising chaba suloinari tumna bahaiduna le likon siriba mayam du lokthokna ba hotnari mairaba su changlai aigemcha simta loktholaw aidi hairak dai na saide wathi diba asumna ani du lokthok minaraga balcony rom da tholai ahingi fajaba yengba thorane dari phone da ahingya chikpa wari sabaga asumna lemina duna wari sabaga karamban hena nungai kya asumna agyam chagale bisin hele thoranya mairabana legi mabuk mapada tapna kolaga manakta chingsili aduga nokmi hairi nangdegi kedoraba online da khangnaba offline da lohongba agyam cha lesu mairaba butapna kolai 5 years later mama oibado macha nupa do hawdokli lichendra imao how babungdi hawatkhri li mairaba anigi macha nupa chehi manga suri mapuna brahman sagai ne haiduna lichendra haina tholami mairabana thorane icha nupa du hawgat halone he hoi gemcha se taraba nei babung na hawgalui asi hairaga majanu padu hawgat hali brush tawbu loiraduna lichendra mairabagi manakta lai babo how kaidoragi macha thoi aisuko bamon amang boy gi ko